karamna leibak kangadage khanagadaba matamchida masoi tanaduna leibagi matam nate haina ningthau sanajawbana phongdokre madau karamna leibak kangadage haiba khanasi luraba tanfam asida masoi tanaduna leibagi matam nate haina Rajya Sabhagi MP ningthau sanajawba laisembana nungnangba phongdokre ningthau sanajawbana wafam asi Maharaj Narsingha gi sahi Chaniga Kuntrahomdoi Suba Mapo Kumon Thoramda Phongdokibani Maharaj Narsingha Memorial Committee amadi Sri Gopinath ki Temple Board na puna khusamnaduna Maharaj Narsingha gi pongna famlamdam Sagolban Mabudau Mantri Lekaida pangthokiba thoram aduga mari leinana nauna saba ningthau Narsingha gi mitam amadi Pukri amasu MP Laisema Sanajawbana maikum hangdokre MP Laisema Sanajawbana makhadaraduna Awasingna Manipurbu khudum chelamba sahi tare khuntakpagi wari taba khakta yaroi ipai pusingna awasinggi makhutagi Manipurbu ningkha tamhankiba adugumna Manipurbu mache tana thugainaba honaragliba singbu maithiba pinaba amatoina lepminaba changi sahi tare khuntakpagum oiriba ngasigi Manipur asida aikhoi masel yengthina duna leibagi matam nate mihu sing CSO sing amadi Lusingba pumna makpunsinduna Manipur kannaba na minaraba matamdada Maharaj Narsingha na palamba mapangal kanba apunba Manipur oiba ngamgani haina phongdoki Kuki naha ama heroine number 4 kg 1.296 ka konana phare hairi ngarang Churchandpur Police Station gi team amana thiba humbagi thabak chathabada Churchandpur Police Station na konba Gausing Khup Beng mayada leiba Venus Hotel mayadagi Kuki naha ama number 4 kg 1.296 ka konana phare hairi heroine number 4 ka konana pharaba Kuki naha asigi maming Letmin Thang sahi kunmapan kawi laifamna Chandel district ki Che Hajang village tagini miyoi asina tongan ba sopkel Samaga Nipan da hatuna purakpa heroine number 4 kg 1.296 asi fagat pangam kibani miyoi asidagi 4-wheeler ama Aadhaar card ama loinana mobile phone ama su recover tawba ngamle hairi nakal ama romdana Myanmar romdagi pusilakpa oigani haina singnaba heroin powder ga konana asama ama security force na fagat bangamkhre police tagi fangba pawgi matung ina farba miyoi edu Assamgi Tamulpur Baksa district ki manung channa Tamulpur police station na konba Khadinkar village tagi sahi 39 suraba Abdul Baus Khan kauba sahi 39 suraba Abdul Raut Khan kawi hairi Imphal More lambi gi Tengnopal da security force na atat awong tawba miyoi sing khamduna check tawbada tongan ba sapon kem taramapanda haplaga purakpa heroin powder gram 205 ronga konana Abdul Raut Khan dagi fakibani hairi Tamenglong da lamgi wahodagi khana chainaba thokiba du yasinaba purakre lamgi wahodagi khana chainaba thokiba Tamenglong district ki Inrinlung Khul Dailong Khul amasong Duigailung Khul gi marakta wakhal taminaduna nungsichana na hingminanaba yanaba purakre hairi Peace Committee Tamenglong na mapung oiba thaudang lauduna Tamenglong gi BBC complex ta leiba Bethel Hall da khul ahunggi lusingba sting amadi tongan ba CSO singi mihustenga loinana apunba mifam ama pangthoklaba matungda nakal ahunggi marakta yasinaba purakkibani hairi Yasinaba singi manungda khul ahunggi khunja singna hingsa gi thabak thadokpa mahi masing tambagi thabak hauhanba security force thamduna ngaksenba gari sing sek tawbagi thabak niyam amagi makhada tawhanba lalol itiki mafam sing thabak hauhanba amasung santi thamnaba hotnabaga loinana logi oiba mawongda tangtaba ama purakpa asina chingba kaya yauri Parliament panel na action plan kaukre Pahalgam terror attack thokraba matung Parliament panel na maruoiba ministry ani dagi social media platform da national interest ki mayokta post tawriba singi mathakta karamba action plan tawani haibagi detailed report kaukre hairi BJP ki MP Nisikanta Dube na lusingba the Parliamentary Standing Committee on Communication and Information Technology na hai leibak asida social media influencers sing amadi platform sing na national interest ki mayokta post tawrakliba asina maram oiraga pamdaba thodok sing thorakpa yabagi oithokpa lei committee asina Ministry of Information and Broadcasting amasung Electronic amasung Information Technology da fauna kiba pau amada asiguma social media platform asigi mathakda IT Act lising ani amadi Information Technology Intermediary Guideline and Digital Media Ethics Code Rule
2021 गी मखादा contemplated action natraga bail tobaga mari lenana action singi detain puraknaba khankhre haidi official source ki matung ina panel asina chithi oina ministry ani asida khangan kiba matung ina hairiba detail action plan asi panel asida menipan phawagi manungda pikhatnaba khangan khre haidi tongan ma social media platform ting ikuidana national security gi interest post tawrakpa singi makhada thijin kibasu laikhrabani Rajiv Hatpa Khongban Tabam Biswa Chandra Matik Chaba Seirak Piyu Haina Ti Hai Sujatana Phongdokre Mamang Tha April 18 amadi 19 gi lonaba ahingda Singdamai Thokchom Lekai dagi Thokchom Ranjit Hatpa Mi Hatpa Uripok Thongam Lekai dagi Khongban Tabam Biswa Chandra Apokpa Khongban Tabam Kulachandra Matik Chaba Seirak Piyu Haina Imung Manungna amadi Lekai gi Maira Paibi Singi Maike dagi Phongdoragli Wapham asi Manipur Press Club ki Thangding Hall da pangthokiba pawgi mifam amada Singdamai Thokchom Lekai nupi Yaifa Saukhat Thorang Luk ki secretary Ti Hai Sujatana Phongdokhibani mahangna makhatana pawmi singda hai thaudo asi April 18 amadi 19 gi lona ba hing nongyai da thokibani mamana ba masel gi marakta ningai sangda narakpadagi thaudo asi thokpani adubo mi amabu hatkani haibagi wakhal chelakpa mi amabu hatpa ngamlakpa haibasi miyoiba amagi wakhal chenre takpani haiki mahangna makhatana hai tungda horagliba angangsingda fattaba tambibaga chapmanai crime ama tawba chenthagadauribani maram aduna makhatana asigumba tahaidaba uhaidaba thaudo asi thoktanaba hojitagi para ama tambiba mathautai miyamna sumara leiba miyoi asi matik chaba seirak pihanbada mateng pangbiu ngai ki maral pibanatana tung koina horagliba mirol singda matau tamnaraktanaba thabak paikhasi haiki